Ngasigi oiba latest update khara thamjage naha kaya mapalamda thabuk pigani haiduna lupa lak amadagina taruk phawbagi senfam lauthoklaga thabuk adu scam oiramle hairi miyoi khujok kharana lamdam asida scam chathaduna thabuk thijariba naha kaya bu scam gi langda thuanduna interview yaphalaga selection tawre haina harau halaba matung miyoi amamdagi lupa lak amadagina taruk phawba deposit tawhalaga delhi gi moidada kausilaba matung room amada nupa nupi khaidana pulap thamjimbata natana makhoina thabuk pigani hairiba thabuk adu mi anauba khombagi thabuk oirambadagi lona imphanda miyoi khara senthorok le haina FIFDM gi president wahengbam santa maitena phongdokhre wafamasi ngarang manipur press club ta pangthokpa pawgi mifam amada phongdokhibani mahakna makhata dun hai asigumba thabak asi isa isagi yumda thokloi hainingai leite asigumba phattaba sanabi asida yaudnaba honaminasi athuba matamda langaki mari leinaba department na hiram asigi matangda thidin biu amadi scam asida senariba miyoi sing numit mangani gi manungda FIFDM head office ta changjarakadabani haina mahakna makhata na phongdokhi Yangang pokpi thamna pokpi amadi uyok singda central force sing leibada khudong sanaba ngarangdagi lambi semba hokre Priprak Pro gi active member ama Manipur police na Pagatkhre Bisnupur district ki manungchana leiba Sonu Sipai Mayalai kaidagi aina thingkraba lalhulu Priprak Pro gi active member ama police na Pagatkhre hairi police na pharaba miyoi adugi maming Taurem Prem Kumar Meitei Allies nanau sahi kuntaru kawi hairi mangondagi mobile phone amaga loyana SIM card ama recover tawba ngamkhre hairi Hagi sum tawbani wahangse kanglagi matang amadi inat lainingi khara aduga puwarigi khara hangjarakani kaisu luba nateda mayamna sum khanjiludaba singni haina arambai tengkon gi lusing puren oiriba korongan ba khumana thamakli kuki singna 48 hours ki manungda lale haijarakadabani naga Governor Ajay Kumar Balana ITLF amadi kuki zo council gi mihut singa unakhre Khundrakpham SC manungsana leiba khundrakpham makhalekaida leiprakpham ratangi yumda ngarang midang pung 9 makhairom tarakpada masak khangdaba singna nongmai kapslam le haidi ngarang konsa khungi naga khun amada kuki singna naga nupi ama purakhibagi ngasi makhan lambi indefinite ban tawkhre Isasa inausa lebak sigi history madu oina ariba maitegi puwari kana paroko iPhone 16 Pro Max se isam chamba phone natte hek achumba pakhum piba ngamba miyoida lusing purena soidana khudakta mafamduda piradoini mana pidana aina kipet ama soidana pini haina arambai tengkongi piaro robin mangang kharakpamna thamakli Mizoramda Kuki zo ama accident Thokhre Uyok singdagi CRPF Thokhre BSF leiri nupi singkhongda ahi yarektuna security lautoktanaba sangli Nagana Kuki sing konsaram amadi lailon village ta leiba yararoi haikre accident thokpada CRPF personnel ahum sokle Kuki ke khusam naraga Meitei tumna Manghangani loisingani aigi account nauba neiba haina thoribasi Meitei Nupi Manghanabani Manipur asi maset ani thokna thugaiduna Meitei amadi pangan gilam yenthokadabani pangan mayamna yasinarasu nauba neibagi singlida I cheliba makhai Meitei asi yeknaba oigani haina asigi pangan nupa asina mahaki Facebook live ki khothangda phongdokrhe masi yam thuna wakan tahan biu Nang nasana khangna AMPYA da sangbidau natragana miyamna sinabidau masak maming leifam takbidau akhangba yauragasu nisa sasilaga wajau ngangba miyoising waraknaba lei haiba khangansi haina on Meitei Pangan Youth Association thamakli tawdok asigi matangda nawbanai bahari nupa asi Sengdokrkhre nongmai kapnaba khara lepdaga Manipur tholibirang asi losile haibadi yaroi o ibobi isagi khunda yum sabada Kuki sing apanba pipam thokte emsan Kangpok pitu surasan put phawna balambi thingnaba khongjang sangsankhre